angang masel amtang unahan gi siedana hairi magi tu yarak tok di mali asai kokpu yam saida yungune ai khui magi gauria yak lauri siga asomdana itaw gi papungi maitai marup yak lauri duga hayeng ne singkai narak tanai beko as kamaina sida kai boni ramina haba nangna ni doido hana hairo aigidi nangna ni jarido phangan biyo haidini Taru Haima karamba yumban khumano ne sibo Brinda Devi ga amata thadaba sibo Imasi lengkhat piro mayam su ka khat piro nupa masana mi ba to masak su phase awat ba ma te helaiti ai khoi gi di yarabani ko is tawna phajagre da koi su se masam manana phariba issue gi piktak tawna ton sida Jandon siri duna langtrek langna thilladi thokna phajakhani da ko issue gi cheng laba khwang sida mukta thinba langtrek langba ngaksak ngangba poloi du setlaga issue na luhongba koiba dudi Sri Govinda ga Radhika ga na Raslila sanabana ka heloi issue gi luhongba do abuk ti bana nga hore da ko Taru nangse pati phajai adum yenga lening bobongna horen hangibada nangi maramdane mayamda libda loitene aidi bobok syam nungsi bobok syang ngonda ngaujabane masak yam phajai bobok to naha oiringai da yam phajaramni bobok lawbai ne nangsu phajai se asingbage aibu phajabrane koini gi lohongbaje khara thujaladi nungaini nangdi angang oiringai de mapanda lerakpanina Manipuri da bo adjust tawba haigadra nanga bule minaradi ising munung dori jingba ngamane hawalo taru chalo yumda thinaramani hayeng luhonga dorbi nangna yumdagi mapan thokpa honate chatlo